ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯕ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯊꯋꯥꯏ ꯂꯥꯛꯄꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯣꯅꯤꯀꯥ꯫ ꯑꯩ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟꯗ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯃꯤꯡꯇ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯊꯥꯖꯕ ꯊꯥꯖꯗꯕꯒꯤ ꯋꯥꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯁꯥꯍꯨꯝ ꯐꯪꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩ ꯆꯍꯤ 9 ꯔꯣꯝ ꯗꯤꯄ꯭ꯔꯦꯁꯟ ナꯗꯨꯅ ꯂꯩꯈꯤ꯫ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯣꯏꯕꯒꯤ ꯆꯩꯅꯥ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 14-15 ꯔꯣꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔꯒꯤ ꯊꯕꯛ ꯇꯧꯏ꯫ ꯑꯗꯨꯒ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯃꯃꯥ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯆꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯗꯦꯂꯤꯚꯔꯤ ꯑꯁꯤꯗꯤ ꯌꯨꯝꯗ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯆꯧꯕ ꯀꯥ 10, ꯑꯆꯧꯕ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ, ꯑꯆꯧꯕ ꯍꯣꯜ, ꯒꯥꯔꯤ ꯑꯆꯧꯕ 4-5 ꯄꯨꯝꯅꯃꯛ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯅꯕ ꯋꯥꯔꯦꯞꯁꯨ ꯂꯧꯈꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯊꯕꯛꯇꯒꯤ ꯊꯥ 4-5ꯒꯤ ꯁꯨꯇꯤ ꯂꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯊꯥ 4ꯒꯤ ꯑꯉꯥꯡ ꯅꯥꯎ ꯄꯨꯔꯝꯃꯤ꯫ ꯑꯩ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕ ꯈꯨꯡꯒꯪꯗ ꯂꯥꯛꯈꯤ꯫ ꯏꯄꯨꯔꯣꯏꯕꯗꯤ ꯑꯩꯕꯨ ꯊꯤꯟꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯞꯇꯥ ꯑꯃꯔꯣꯝ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯅꯣꯡꯃ ꯏꯅꯝꯃ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯎꯈꯤ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯕ ꯆꯠꯈꯤ꯫ ꯑꯩꯒꯤꯗꯃꯛ ꯌꯨꯝꯗ ꯒꯥꯔꯤ ꯑꯃ ꯊꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯩ꯫ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯈꯨꯡꯒꯪꯗ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯕꯇ ꯉꯥꯏꯔꯤ꯫ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯩꯅ ꯀꯅꯥꯅꯣꯃ ꯂꯦꯞꯄꯒꯤ ꯁꯥꯍꯨꯝ ꯐꯪꯈꯤ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯏꯅꯝꯃ ꯄꯥꯟꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯃꯤꯠꯃꯥꯡꯗ ꯈꯪꯎ ꯎꯕꯗ ꯑꯩ ꯍꯥꯏꯐꯦꯠ ꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯄꯨꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯆꯪꯂꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯅꯝꯃ ꯄꯥꯟꯊꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯇꯥꯕꯗꯒꯤ ꯎꯅꯤꯡꯃꯟꯈꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛꯂꯨꯔꯦ꯫ ꯅꯪꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯍꯩꯅꯧꯁꯤ ꯄꯨꯔꯒ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯌꯨꯝꯗ ꯀꯔꯤꯁꯨ ꯂꯩꯍꯧꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯟꯕ ꯍꯩꯅꯧꯁꯦ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ." ꯑꯩꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯗꯨ ꯂꯧꯅꯕ ꯈꯨꯠ ꯇꯤꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇꯨ ꯁꯠ ꯂꯥꯎꯅ ꯆꯤꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, "ꯅꯠꯇꯦ ꯅꯠꯇꯦ, ꯑꯗꯨꯝꯅ ꯅꯠꯇꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯏꯈꯨꯠꯃꯛꯅ ꯏꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ." ꯑꯗꯨꯈꯛ ꯍꯥꯏꯔꯒ ꯃꯥꯅ ꯃꯈꯨꯠꯇꯒꯤ ꯀꯧꯇꯥ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯧꯇꯥ ꯑꯗꯨꯗ ꯍꯩꯅꯧ ꯑꯈꯥꯏꯕ ꯈꯔ ꯌꯥꯎꯏ꯫ ꯉꯥꯡꯂꯩꯅꯕ ꯃꯆꯨꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯌꯥꯔꯅꯤ, ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯃꯄꯥꯜꯒꯤ ꯄꯣꯠꯆꯩ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯏꯅꯝꯃ, ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ." ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯃꯔꯩ ꯇꯧꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯍꯣꯏ ꯍꯣꯏ, ꯈꯖꯤꯛꯇꯪ ꯆꯤꯛꯇꯨꯅ ꯌꯦꯡꯂꯒꯦ." ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯩꯅꯧ ꯃꯁꯨꯡ ꯑꯃ ꯃꯍꯥꯎ ꯌꯦꯡꯅꯕ ꯄꯤꯔꯛꯈꯤ꯫ ꯑꯩꯅ ꯃꯗꯨ ꯍꯦꯛ ꯆꯥꯕꯗ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ꯫ ꯃꯍꯥꯎ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤ꯫ ꯍꯩꯅꯧ ꯑꯗꯨ ꯌꯥꯝꯅ ꯊꯨꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯎꯏ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯕꯒꯦ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯈꯟꯊꯕ ꯇꯧꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯥꯒꯤ ꯀꯧꯇꯥ ꯑꯗꯨꯃ ꯂꯣꯏꯅꯕ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ, "ꯌꯦꯡꯉꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯅꯣꯡꯃ ꯑꯃꯃꯨꯛ ꯈꯔ ꯌꯥꯝꯅ ꯄꯨꯔꯒ ꯂꯥꯛꯀꯦ, ꯌꯥꯔꯦꯀꯣ?" ꯑꯩꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯍꯣꯏ ꯍꯥꯏꯈꯤ꯫ ꯍꯩꯅꯧ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩ ꯏꯇꯣꯝꯗꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕ꯫ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ, ꯑꯩꯒꯤꯅ ꯏꯅꯥꯎꯅꯨꯄꯤ, ꯃꯈꯣꯏꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯑꯩꯅ ꯃꯈꯣꯏꯗ ꯏꯅꯝꯃ ꯄꯥꯟꯊꯣꯏꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯝꯕꯒꯤ ꯋꯥꯔꯤ ꯂꯤꯈꯤ꯫
ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯃꯄꯥꯜꯒꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯆꯥꯗꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯩꯕꯨ ꯆꯨꯝꯅ ꯁꯨꯝ ꯎꯅꯕ ꯂꯥꯛꯂꯝꯕꯅꯤ, ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯩꯅꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯆꯠꯈꯤ, ꯑꯗꯨꯒ ꯑꯩ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯑꯇꯤꯌꯥꯗꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯇꯤꯚꯤꯒꯤ ꯁꯥꯎꯟꯁꯨ ꯇꯞꯅ ꯂꯩꯊꯩ, ꯃꯔꯝꯗꯤ ꯃꯄꯥꯜꯗ ꯀꯅꯥꯁꯨ ꯇꯥꯗꯅꯕꯅꯤ꯫ ꯐꯝꯅ ꯐꯝꯅ ꯀꯔꯝ ꯀꯥꯟꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯏꯪꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯔꯥꯞꯄꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯎꯈꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯣꯝꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1:09 ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯑꯩꯅ ꯈꯜꯂꯤ, ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯁꯣꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯩꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯦꯞꯅ ꯃꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈꯤ꯫ ꯑꯩ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯈꯣꯠꯄ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯈꯤ, ꯑꯗꯨꯒ ꯑꯃꯨꯛꯀ ꯂꯣꯠꯈ꯭ꯔꯤ꯫ ꯑꯩꯅ ꯃꯗꯨꯗ ꯊꯋꯥ ꯁꯥꯔꯨꯗꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯈꯤ꯫ ꯃꯥꯅ ꯑꯩꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯗꯤꯔ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ, ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯋꯥꯈꯜ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯎꯈꯤꯕ ꯎꯖꯥꯎꯗꯨꯗ ꯆꯠꯈꯤ꯫ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯉꯥꯟꯊꯣꯏꯗ ꯍꯥꯏ, ꯇꯥꯕ꯭ꯔꯥ ꯉꯥꯟꯊꯣꯏ, ꯉꯔꯥꯡ ꯑꯍꯤꯡ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯣꯝꯗ ꯂꯥꯛꯈꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯕꯗꯨꯋꯥꯏꯅꯤ꯫ ꯑꯩꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯍꯧꯒꯠꯄꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄ ꯎꯈꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯑꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯠꯈꯤꯕꯗꯒꯤ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯑꯩꯉꯣꯟꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯈꯪꯗ꯭ꯔꯦꯗ, ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯗꯤ ꯂꯥꯏ ꯐꯠꯇꯕ ꯁꯛꯇꯤ ꯑꯃꯠꯇ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯃꯣꯏ꯫ ꯄꯥꯕꯨꯡꯅ ꯌꯨꯝꯁꯤꯕꯨ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯛꯇꯤ ꯆꯪꯗꯕ ꯄꯨꯖꯥ ꯇꯧꯗꯨꯅ ꯉꯥꯛꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ, ꯀꯔꯝꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯛꯇꯤ? ꯏꯅꯝꯃ, ꯅꯪꯅ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯥꯝꯅ ꯂꯩ, ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ꯫ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪꯁꯤꯗꯗꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯋꯥꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯅꯝꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯃꯥꯅ ꯄꯥꯟꯊꯣꯏ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗ ꯏꯃꯥꯒ ꯑꯩꯒꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯋꯥꯗꯨꯗꯤ ꯑꯩꯈꯣꯏꯒ ꯈꯠꯅꯕꯗꯒꯤ ꯖꯦꯜꯗ 2ꯔꯛ 3ꯂꯛꯁꯨ ꯆꯪꯂꯨꯔꯕꯅꯤ꯫ ꯑꯩꯗꯤ ꯃꯍꯩ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯑꯍꯥꯟꯕ ꯇꯥꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯇꯥꯈꯤ, ꯑꯗꯨꯒ ꯐꯤꯂꯝ ꯑꯣꯏꯅ 1-2ꯁꯨ ꯌꯦꯡꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯇꯧꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯟꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯟꯗꯤꯔꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯩꯅ ꯏꯅꯝꯃ ꯄꯥꯟꯊꯣꯏꯕꯨ ꯎꯈꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣꯝꯗ ꯌꯥꯝꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯂꯥꯛꯈꯤ꯫ ꯑꯩꯕꯨ ꯎꯔꯒ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯃꯍꯥꯛ ꯈꯤꯇꯪ ꯊꯨꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯑꯩꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯅꯤꯡꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤ ꯅꯨꯄꯤꯅꯣ, ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯍꯧꯖꯤꯛꯇ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯐꯤꯡ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯀꯔꯤꯃꯠꯇ ꯇꯧꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ, ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯩ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯑꯩ ꯈꯪꯍꯧꯗꯅ ꯄꯨꯛꯇ ꯀꯔꯤꯅꯣꯝꯃ ꯇꯧꯔꯛꯈꯤ, ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ, ꯉꯥꯟꯊꯣꯏ, ꯑꯩ ꯄꯨꯛꯁꯤ ꯌꯥꯝꯅ ꯅꯥꯔꯦ, ꯑꯩ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ, ꯅꯪ ꯑꯩꯕꯨ ꯕꯥꯠꯔꯨꯝ ꯐꯥꯎꯕꯗꯪ ꯁꯝꯕꯤꯒꯦꯔꯥ? ꯉꯥꯟꯊꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯑꯩꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯈꯠꯂꯤ꯫ ꯑꯩꯈꯣꯏꯅꯤ ꯑꯩꯒꯤ ꯀꯥꯒꯤ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯃꯐꯝꯗꯨ ꯌꯥꯝꯅ ꯀꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯥꯝꯕ ꯄꯨꯝꯕ ꯃꯊꯛꯇ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯑꯣꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯈꯤ, ꯑꯩꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯝꯃ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯀꯥꯒꯤ ꯐꯤꯕꯝꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤ,
ꯃꯊꯛꯇ ꯏꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯅꯠꯇꯦ ꯏꯃꯥꯒꯤ ꯀꯥꯗꯤ ꯃꯊꯛꯇꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯁꯤꯔꯤ ꯃꯌꯥꯝꯁꯦ ꯀꯥꯕ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯃꯄꯥꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯄꯥꯜꯒꯤ ꯇꯣꯏꯂꯦꯠꯇꯤ ꯀꯩꯁꯨ ꯀꯥꯝꯂꯝꯂꯣꯏ ꯑꯩ ꯑꯅꯥꯕꯁꯦ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯉꯥꯟꯊꯣꯏꯅ ꯌꯨꯝꯒꯤ ꯂꯥꯏꯠ ꯄꯨꯝꯕ ꯊꯥꯟꯒꯠꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯅꯤꯡꯂꯣꯝꯗ ꯄꯨꯔꯝꯃꯤ ꯃꯗꯨꯗ ꯇꯣꯏꯂꯦꯠ ꯑꯃ ꯂꯩ ꯃꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯁꯥꯍꯟꯈꯤꯕꯅꯤ ꯑꯩꯕꯨ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯉꯥꯟꯊꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩ ꯏꯃꯥꯕꯨ ꯀꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯑꯩꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯑꯅꯥꯕ ꯋꯥꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯡꯕꯒꯦ ꯍꯥꯏꯕꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯎꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯥꯁꯤꯟꯅꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯩꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯇꯣꯏꯂꯦꯠꯀꯤ ꯁꯤꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ ꯑꯩꯅ ꯃꯥꯕꯨ ꯃꯅꯤꯡꯗꯒꯤ ꯌꯦꯡꯂꯒ ꯈꯪꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯆꯨ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯀꯅꯥꯅꯁꯨ ꯁꯦꯠꯇꯦ ꯃꯍꯥꯛ ꯐꯝꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯏ ꯑꯩꯒꯤ ꯑꯅꯥꯕꯗꯤ ꯐꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯁꯣꯛꯆꯤꯜꯂꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯧꯏ ꯀꯅꯥꯅꯣ ꯑꯗꯣꯝꯕꯣ ꯏꯃꯥꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯟꯗꯛ ꯃꯨꯛꯇꯤ ꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯕ ꯍꯧꯔꯛꯈꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯣꯟꯈ꯭ꯔꯤ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈꯤ ꯑꯩ ꯁꯣꯔ ꯀꯟꯅ ꯍꯣꯟꯕ ꯍꯧꯔꯛꯈꯤ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯞꯅ ꯃꯥꯒꯤ ꯑꯔꯥꯎꯕ ꯃꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯩꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯐꯥꯎꯕ ꯂꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯟꯅ ꯂꯥꯎꯈꯤ ꯆꯠꯂꯣ ꯀꯅꯥꯅꯣ ꯅꯪꯕꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯁꯠꯇꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯄꯨꯛꯇ ꯀꯨꯞꯂꯝꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯂꯒ ꯊꯥꯡ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯕꯨꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ ꯃꯍꯥꯛ ꯑꯗꯨ ꯃꯤꯔꯣꯟꯕꯤꯅꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯕ ꯎꯔꯒ ꯑꯩꯗꯤ ꯀꯤꯕꯅ ꯏꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯤ ꯑꯩ ꯀꯞꯄ ꯍꯧꯔꯛꯈꯤ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯄꯨꯛ ꯑꯗꯨꯗ ꯍꯟꯖꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯇ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯈꯤ ꯑꯩ ꯑꯃꯨꯛꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯃꯨꯛꯅ ꯃꯥꯒꯤ ꯄꯨꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯑꯅꯥꯕ ꯑꯃꯠꯇ ꯐꯥꯎꯕ ꯎꯈꯤꯗꯦ ꯑꯩꯅ ꯀꯔꯤꯃꯠꯇ ꯈꯟꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯕꯨ ꯂꯦꯟꯊꯠꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯏ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ ꯃꯗꯨ ꯄꯨꯝꯕ ꯌꯦꯡꯅꯕ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯂꯩꯈꯤꯗꯦ ꯑꯩ ꯀꯣꯛ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯤꯟꯈꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯕ ꯉꯝꯈꯤꯗꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ICU ꯋꯥꯔꯗꯇ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯦꯆꯤꯟꯒꯤ ꯇꯨꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯈꯛꯇꯅꯤ ꯇꯥꯈꯤꯕ ꯈꯨꯠꯇ ꯗ꯭ꯔꯤꯞ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯏꯃꯥꯅ ꯊꯣꯡꯒꯤ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯃꯈꯣꯡ ꯀꯥꯡꯈꯠꯇꯨꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯎꯔꯒ ꯃꯥꯅ ꯗꯣꯛꯇꯔꯁꯤꯡꯕꯨ ꯀꯧꯈꯤ ꯗꯣꯛꯇꯔꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯑꯩꯕꯨ ꯆꯦꯛ ꯇꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯉꯤ ꯑꯔꯣꯏꯕꯗ ꯑꯩꯒꯤ BP ꯆꯦꯛ ꯇꯧꯔꯒ ꯏꯃꯥꯗ ꯍꯥꯏꯈꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯑꯀꯤ ꯑꯈꯪ ꯇꯧꯈꯤꯕꯒꯨꯝ ꯇꯧꯏ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯗꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤ ꯗꯣꯛꯇꯔꯅ ꯆꯠꯅ ꯏꯃꯥꯗ ꯑꯁꯤꯈꯛ ꯍꯥꯏꯔꯝꯃꯤ ꯂꯣꯏꯅ ꯎꯅꯕ ꯌꯥꯒꯅꯤ ꯑꯗꯨꯕు ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯅꯕꯤꯌꯨ ꯑꯩꯗꯤ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯃꯈꯣꯏꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯃꯈꯣꯏ ꯄꯨꯝꯕ ꯑꯃꯃꯝꯇ ꯑꯩꯕꯨ ꯎꯅꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯉꯥꯟꯊꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯑꯩꯕꯨ ꯌꯦꯡꯂꯒ ꯀꯞꯄ ꯍꯧꯔꯛꯈꯤ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇ पायदुना हाइखि कैदौरबगे करिगी कपलिबनो महाकना कपना हाइरि सॉरी इनमा आई ngarang nang मफम मदुदा नातोमता थममलगा सटखरि आई नंगी मनाक्ता मफम दुदा लेरमगदौबनी आइना हाइफेट नोक्तुना मंगोंदा हाइ फरेसे असुम थोकनी हाइबदी कनाना खंगनी अदुबु नुपीदुदी कदाइदा लेख्रे माबु हिंगलिब्रो महाक हिकना कप्प तोक्लगा अइंगोंदा यामना ngakna yengduna hanglakhi karamba nupinu inama aina haiki ngarang toilet mamangda leblamba nupi do mana masa matomta thangna thinjaduna sogan jakhibani madi miron bini magi masadu kamdou khrage nganthoi amukka sungaktuna aingonda yenglaga hairakhi inama mafam aduda kanagumba nupi aduga angang amata leiramdiye
inama khaktani sirida turga wanthaduna leiramba inama potharo ngahak leiraga amuk sanarasi adu hairga agi khuta nalamlaga mahak mafam adudagi thokri ai yamna akpa ama oikhi ai yamna munna ningsingli aine nupi dubu ahing aduda ukhibani aduga manadi ngarang ahing mafam aduda kanasu leiramdi hairi ngan satkraba matung pungkhai amamuk leiraga aigi ikubok aigi inakta lakhi pabungdi yamna ing tappi aikhoi mayambu yamna luna tawjabani adubu but pret laitin budi yamna thajaba misak amani aduga adugumba waridadi mahak khitang luna khanjingalli mahak aigi inakta sanaktuna leplui aduga yam nungsina aingonda hanglakhi nasa kamdore imo aina nokphet tawraga magi paukhompi kaishu tawdre pabung mahakna aigi mitta yengduna hanglakhi wa ama hangadabani hangba yagara aina hoi haiduna kok nomi pabungna ngarang ahing nangna kari ukhibano nupi du kanano aina tapna hogotuna phami aduga ngarang ahingi thodok sing adubu ningsingduna amamamta oina mangonda haiba hawi khangde aina thong hangdorakpada kanano khangdabi nupi du mafamduda leptun lerami magi makhutta thang ama supai aduga mahak naupurabi nupi ama suni mahak kaptuna lei aduga khangoduna mana masagi mabukta thangna thinjinjaba hauki masana mabuk adubu lenthatkhi ai madu sing adu yengba ngamkhidi aduna maram oiraga ai kok ngauduna wanthakhiba mali pabungna aingonda madugi maramda karisu hairakhidi aduga asikhak hairakhi phare potharo aina thokpa tawragi adu khak hairamlaga mahak mafamdudagi satkhri adugi hek mathangi numitta aibu hospital dagi discharge tawrakhi aina yum yorokpada yumda karigumba amagi lai khoirumnaba puja tawdun leiramkhi yumda hek sangbaga mangda lagi mai thagatlami aduga manakta maiba anina puja tawdun leirami aina yumgi manungda hek khong thangjinbaga khangodena lagi mai edu maijau haurakhi maibaduna engolomda yenglakhi aduga ikubokta karigumba ingit ama tawkhi adugi matung nganthoina aibu aigi kada pusinduna sangkhi aigi kada su maikai khudingda angangba masugi sindurna singduna thamlami yumgi mafam khudingmakta maikhu khuolami ai maikhu marak aduda sangduna phamungda hipthai ngaihak leiraga wabana maram oiraga ai tumthakhri matang aduda aina khonjel ama tarakhi mau aina mit pangthorakpada ikubok amadi maiba ani duga leptun lerami pabungna aigi inakta sangsilaklaga tapna hairi aina haidoriba wase nang nungaitabasu yai adubu maibasina nangi pukta paiduna amukta yenge hairi nang lanadi khalloiko kiganu kaisu tawroi masi pumnamak nangi phanabani aikhoi pumba nangi nanakta leigani aina kok nomduna hoi haiki inaw nupina aigi khutta setna paiduna aibu thawna hapki maibaduna aigi pukta khut thami mana hek thengbaga mahak sor kanna honba haurakhi tapna magi khut adudagi asaba phaurakhi magi khutagi karigumba shakti yamana aigi puknungda sienbagum tawi magi makhut adu thak nikpa haurakhi aduga thangnaba mikupta aigi pukta karigumba ma koina ungmagum tawrakhi yengna yamna kanna puknaba haurakhi ai namanduna laukhi adudagi mahakna kudakta magi khut adu lauthokri aduga aingonda yengduna leikhi mak sor kanna holamba adu tapna ingtharakhi aduga loinana aigi puk narambadu su tapna phakri magna khon khitang kalapna aingonda hanglakhi ngasi ngarang asida nang karigumba ma sakhibra madubu saraba tungda nang yama nungaiba phawkhiba natraga hanjin na saningba phawkhiba haibadi atopa kanagumba amana pirakpaga sakhibra ai amamamta oina mafam aduda leiriba myoi khudimakki maithongda yengkhi ai ningsingnaba hotnarami adubu kaidaurabuno khangde ai karibata ningsingba thokhidi aduga matang aduda aigi mitpham thongjinda lepliba aikhogi thabak subi nupiduda takhi mak thongjingi mapalda leptuna thong maromdagi aibi yengdun lerami mana adumma tawbadu uraga aina khangoduna inama panthoibu ningsinglakhi magi nokphet tawbo maithong adubu ningsinglakhi ai numit adudadi khanma ngamkhide adubu magi minok adu mayamga manadaba hainadaba ma isada phaurakhi aina awaba khonjel amada haiki hoi inama panthoina aingonda sanaba hainau pikhi hainau adu yama thumba amadi yamna su hawi aina ningsingli
ꯃꯍꯥꯛꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯃꯌꯨꯝꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯀꯧꯇꯥ ꯑꯃꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯐꯅ ꯀꯟꯅ ꯆꯥꯖꯔꯣꯏ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯝꯐꯨꯗ ꯄꯤꯖꯈꯤꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯆꯥꯔꯨꯕꯗꯒꯤ ꯑꯩꯅ ꯀꯧꯇꯥ ꯑꯗꯨꯃ ꯄꯨꯟꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯀꯨꯕꯣꯛꯇꯤ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ, ꯃꯔꯝꯗꯤ ꯏꯅꯝꯃ ꯄꯥꯟꯊꯣꯏ ꯏꯀꯨꯕꯣꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅ ꯂꯧꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯏꯔꯦ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯅ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯀꯂꯛꯄꯅꯤ, ꯑꯗꯨꯅ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯁꯨ ꯃꯃꯥꯡꯗ ꯌꯥꯝꯅ ꯈꯠꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯂꯟ ꯊꯨꯝꯕꯨ ꯀꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯏꯀꯨꯕꯣꯛꯇ ꯍꯥꯏ, ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯀꯔꯤꯅꯣꯃ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯀꯨꯕꯣꯛꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯅꯕ ꯄꯨꯖꯥ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯝꯕ ꯇꯧꯅ ꯇꯧꯅ ꯀꯔꯝ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕꯅꯣ? ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯄꯥꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ, ꯉꯥꯛꯊꯣꯛꯈꯤꯕ ꯄꯜꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯁꯣꯛꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕు ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯑꯃꯠꯇ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯕ ꯄꯣꯠꯁꯛ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯊꯋꯥꯏ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯍꯟꯈ꯭ꯔꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯋꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯎꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯏ ꯃꯇꯨꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯄꯅꯤ꯫ ꯑꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯥꯏꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯈꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯧꯔꯤꯕ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯅꯧ ꯅꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯈꯔ ꯇꯥꯈꯤ, ꯑꯗꯨꯒ ꯐꯤꯂꯝ ꯑꯣꯏꯅ ꯑꯃ ꯑꯅꯤꯁꯨ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯀꯤꯕ ꯑꯃꯅꯤ꯫ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯄꯨꯝꯅꯃꯛ ꯐꯔꯗꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯕ ꯇꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯤ ꯉꯥꯟꯊꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯒꯨꯂꯤ ꯆꯥꯁꯤꯜꯂꯒ ꯇꯨꯝꯅꯕ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ, ꯏꯅꯝꯃ, ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯅ ꯇꯨꯡꯗ ꯌꯦꯡꯈꯤꯗꯦ, ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒꯤ ꯆꯥꯍꯨꯝ ꯐꯥꯎꯈꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯩꯅꯣ ꯅꯪꯕꯣ, ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ ꯄꯔꯃꯤꯁꯟꯒ ꯂꯧꯔꯝꯂꯤꯕꯁꯤꯅ? ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯑꯩ ꯈꯪꯍꯧꯗꯅ ꯐꯃꯨꯡꯗ ꯇꯨꯁꯤꯟꯈꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯏꯅꯥꯎꯅꯨꯄꯤ ꯂꯩꯕ ꯎꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯈꯤ꯫ ꯑꯩꯕꯨ ꯎꯔꯒ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ, ꯀꯩꯅꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯀꯤꯕꯒꯨꯝ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯅꯪ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯂꯝꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯅ ꯉꯛꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯥꯛꯂꯤꯕꯅꯤ ꯏꯅꯝꯃ꯫ ꯑꯩꯅ ꯃꯥꯒꯤ ꯇꯨꯡꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯉꯣꯟꯗ ꯍꯪꯉꯤ, ꯅꯠꯇꯦ, ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯂꯥꯛꯈꯤꯗꯦ ꯏꯅꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ, ꯑꯗꯨꯒ ꯃꯃꯥꯡꯗꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯂꯩ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯑꯩꯅ ꯃꯉꯣꯟꯗ ꯇꯞꯅ ꯍꯥꯏ, ꯅꯠꯇꯦ, ꯑꯩꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯝꯕꯒꯨꯝ ꯐꯥꯎꯈꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯕꯔꯝ ꯆꯪꯗꯨꯅ ꯇꯨꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯇꯦꯕꯜꯗ ꯂꯩꯕ ꯆꯥꯏꯁꯦꯟꯗꯒꯤ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯈꯤꯛꯇꯣꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯏꯅꯝꯃ, ꯄꯣꯊꯥꯕꯤꯔꯣ, ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ, ꯑꯗꯨꯒ ꯋꯥꯈꯜ ꯐꯠꯇꯕ ꯄꯪꯈꯜ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯃꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯏꯅꯥꯛꯇ ꯂꯩꯔꯕꯣꯏ ꯍꯦꯛꯇ ꯅꯤꯡꯕꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝꯗꯤ ꯑꯩ ꯈꯛꯇꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯅꯥꯀꯜꯗ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯩ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯍꯤꯡ ꯃꯌꯥꯏ ꯆꯜꯂꯛꯄꯗꯨꯋꯥꯏꯗ ꯑꯩ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ, ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯦ ꯃꯔꯥꯡ ꯉꯥꯛꯇ ꯎꯈꯤ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯩꯈꯨ ꯉꯥꯛꯇ ꯈꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗ
aibu ikubok amadi nganthoi na aibu singkhatuna mafam amada phamali ai matang aduda karigumba nisagi mayai amada taurami aibu phamallaba tungda makhoinina aigi khutpu u amada punsinba hauraki aina madugi phibam aduda makhoida hangi kari karino nakhoina tawriba sibo ikubokna aigi paukhum piduna hairaki karisu kiganu aikhoi nangna nasabu amadi nasabu sokondanabagi damak nangi nakhut punsilibani aikhoi bu thajo nang karisu tawroi ai mafam aduda phamna pumnamak yengduna leikhi ai inau nupi aigi inakta phamduna lei mai baduna pujagi posai maraktagi asabu ukak khara lokhotli aduga madubu yesinarami maduna mahakna miyoibagi murti manba ama semlami aduga aibu yenglaga migi kok manba ama su semi aigi phi maset ama shagaiduna murti du da yesilli aduga nakal amadana moida lauraga aigi puk manba ama su semduna ugi murti du gi mayai da napsillami murti du da aigi sana likol sijilami aduga madu pumba loiraba tungda puja taunaba thagatliba mai adugi hek mamangda aina phammagum murti du bu phamallami mai badu aigi inaka sanaktuna aigi laibakta laigi sandi ama naplakhi aigi akoibada maikai mari makta sindurgi lai singlami aduga aibu tumina leinaba makhunna ingit tawrakhi aduga mahak satuna magi puja tawphomadu phamkhri mana semkiba murti da laigi utsai sinba haurakhi adumba tauna mahakna mantra sonba haurakhi kagi maikhu du khangoduna koina ungba haurakhi maikhu adu makhal gi masak mawong kaya lauduna akoibada ungduna leikhi madu pumudu akpani yamna akpa amani aduga khangoduna maikhu sing adu kasinba thungna amuk sandokhi aduga mami sami gumba ama murti dugi manakta lepu urakhi madugi mami adu aina ahing adu ukhiba nupi aduga sap manai yengna ma khangoduna nokpa horakhi magi nokpagi khonjeltana yumgi akoiba pumbada ninki aduga magi masasu nokpaga loinana nomlami patang aduda maibana mantra sonba haurakhi noklambadagi mahak khudakta nokpa lepkhi khudimak tumina leikhri ai mit kuptana mabu yengduna leikhi matang aduda khangoduna mana mak leithoktuna aingolomda yenglakhi aibu yenglaga mahak amuk nokpa haurakhi mahana kanano aduga kadai lei haiba khangbugum tawi mai baduna khubam thanna laigi ut adubu laurga mantra sonuna mami du da saisilami aduga loinana mafam aduda karigumba ma pokhaibugum pokhaidakhi aduga maikai pumbada maikhugi maikhu ngakta ngaikhri aina kudakta mit uisinki ngahaki oinadi aigi mitmangda pumnamak mamki aduga minute ani ahumuk leiraga amuk iseng sengna uba haurakhi maiba amadi atai yumgi miyoi singi maithongda angangba igumba amana puptai taidun leiramki makhoi khudingmak ai inakta sangsillaktuna aibu yengdun leikhi harauduna nokpagi mami su takhi aibu uraga makhoina asumna khalami madudi aingonda leiramba phattaba thawai sing adu aingonda gi thokre chatkhre haina khalami adubu aigi haksang manungda karigumba ma lengbugum tawkhi karino amani madu mapa thorona ba hona rakhi ai madubu aigi khangnauda mihul phawba ngami makhoina aigi khut pulambadu thadokhi aina khudakta aigi khaurida paisinki ai sor honbada awaba ama oikhi aigi phibam soksilakhi maibana aibu chin kathokna ba hairakhi aigi sinungda yenglaga makhoi khudimak akpu oikhri aigi khangnaugi manungda sam mayam ama leiramki madu manungdagi mapada tholokpani aduga samaduda thawai ama yawbugum khawnauda mareng satlami makhoina ai khawnaudagi samadubu singduna lauthoknaba hotnakhi aduga sam khara tattuna tholakhi adu oirabasu hanagi hanagum samsing adu lengdun leikhi aroibada makhoina thawna puthoktuna samadubu kanna singduna lauthokhi adumma tawbaga khudakta aigi pukta yamna kanna narakhi kayamuk nabagi haibabu ai madubu khangbagi thawna leikhidi aigi isa pumba humangna pumlup lupki mitta pina pik thankhi aduga ai khut sandoktuna makhada tusinki makhoina aibu madugi phibam maduda hospital da pukhi ai satna hospital yaudringai lambi da wantharakhi adugi matung numit nini muki matungda ai wakhal tarakpada aigi puk yang hangdu leiramki isada pangal amate yaukhidi mit pangthokpada phawba awaba oikhi aina phajana yengthorakpada aigi ipuroiba aigi mangda leptun leiramki aigi mittagi pirang sinthaduna mabu yengdun leikhi maki mamit aduna aingonda karigumba ma hainingbagum tawi
ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯄꯨꯔꯣꯏꯕꯗ ꯋꯥꯍꯪ ꯑꯗꯨ ꯍꯪꯈꯤ ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯅꯣ ꯃꯍꯥꯛ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯪꯈꯤ ꯃꯍꯥꯛꯅ ꯑꯩꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗꯅ ꯇꯞꯅ ꯃꯄꯨꯡ ꯐꯥꯗꯕ ꯋꯥꯍꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯂꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯅꯥꯕ ꯐꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯅꯁꯤ ꯌꯨꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯈꯣꯏ ꯀꯅꯥꯁꯨ ꯑꯩꯒ ꯎꯅꯍꯟꯈꯤꯗꯦ ꯃꯈꯣꯏ ꯂꯣꯏꯅ ꯃꯄꯥꯜꯗꯒꯤ ꯑꯩꯕꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯈꯪꯏ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯐꯪꯈꯤꯗ꯭ꯔꯕꯤ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯧꯔꯛꯈꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯐꯤꯚꯝ ꯑꯗꯨꯗ ꯍꯞꯇꯥ ꯍꯦꯜꯂꯕ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯝ ꯄꯨꯈꯤ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯍꯟꯈꯤꯗꯦ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯒ ꯑꯩꯒꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯛꯄꯗꯨꯋꯥꯏꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯣꯏꯈꯤꯕ ꯑꯋꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯇ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯥꯡꯕ ꯁꯝꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯇꯣꯟꯗꯁꯨ ꯁꯝ ꯌꯥꯝꯅ ꯆꯪꯂꯝꯈꯤ ꯗꯣꯛꯇꯔꯁꯨ ꯃꯗꯨꯁꯤꯡꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯃꯔꯨꯞꯁꯤꯡ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯁꯣꯏꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯑꯗꯨꯒꯤ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯗꯤꯁꯤꯖꯟ ꯂꯧꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯈꯤ ꯑꯉꯥꯡ ꯑꯗꯨꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯩ ꯗꯤꯄ꯭ꯔꯦꯁꯟꯗꯒꯤ ꯄꯨꯡꯐ ꯐꯈꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯔꯣꯏꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕు ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯕ ꯄꯥꯝꯗ꯭ꯔꯤ ꯃꯁꯤꯅꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ